Manipur Top Trending News na tungan-tungan reliable source sindagi lakot jaraga matam-matam di oiba maru oiba ipausing patukuna khanghanjari hanbada sugi campsing tenopal chusampur amadi Aizol district ki manungda thamu maibon paumai India lenga na Manipur da peace purake hairabadi Manipur da Kukigi singi suspension of operation sugi camp masing khanthab hanbaga lonana tenopal chusampur amadi Aizol district da makogi campsing thambiu haina Jelerong student committee Manipur ZUCM gi President Maibon Paumina Fongokre ngasi Imphal gi Kuman Pali manakta leiba lamdai longda pangthokpa pawgi mifum amada Maibon Paumina wahunsin phongdoklatuna makhatana hakibada sugi mingda maite amadi Kukigi marakta khana sunaba yauna achauba irang thokhraba matung India lengakna naga amasung Kuki anigi marakta amuk hanna irang thohanba yaba thawngsing silakpasi karigidamak walibano hangki silaklebasi karigino hangki India lengakna Manipur da chathariba sugi mongsi yamna nunangai oi sugi mingda India lengakna su Kuki su group singa yanaba amagi makhada tongan ba isu kaya tokhanduna nuksi sanana kundaminariba yellow group singi marakta hu kamsinduna makhatana irang kaya tokhanbagi fiumda leiri magna makhatana hakibada sahi ani helaklaba irang chida su da leiba yawi habasi India lengakna khangi yamna su khangi state sida president rule thamdokpadagi nakal anigi marakta nongmai kapnabagi thawngsing hawbadi khantharatuna irang si khara hojik khara nemthabagi film da lakli adumadi oraga hojik India lengakna atopa issue ama amuk sagatnabagi mongda jelerong singna namna taba kundaba humjingda sugi campsing thamjinabagi khusil thawang ama pathalagli tesida sugi mingda irang lehenduna Manipur bu ingtapa lehendanabagi thawong silakle habasi mayek sengna takle chathaliba thawong sing si jelerong United Committee Manipur na yaba ngamloi Manipur da ingtapa tangtu leitaba phibam ama lehenge hairabadi Kukisugi campsing asi Kuki nanataba Tamenglong Chojampur amasung Aizol district singda thambiko haina mahakna prime minister amadi Manipur gi governor gi puning chingsilakni amaromda Chin Kuki Jo Singsi Manipur da nahuna lakibani Kangkupi district asi makogi lamnate Chin Kuki Jo Singna Kangkupi bu makogi ni makogi lamni haina claim tawlibasi tokatabani masida makoina angam tanarabadi akaba oirakloi ifam sida India amat Manipur lengan tumina yengdun leidibasi achumba kungthang nate hojik Foothills Naga Coordination Committee FNCC na naga taba area singda chathariba matam kaktaba ban asi Jelerong United Committee Manipur na mapung phana sagali haina su mahangna phongdoki amaromdana lam kana bamhumda lairubagi damak NIA na mongbung khulgi kunjasing watpani S Dhoni National Investigation Agency NIA na aruba case kyada chenaba mara leba miyo kyapuna hada makai thadukun thamlaga icham chamna jiribamgi mongbung khulda lairiba kunjasingbu Lal kapna bamhumda lairubagi damak toina kokotuna kihan khanghalaga aran balambida punaba amadi maral leitaba miyoi kayapuna maral sijinduna mobungi kunjasingbu aran bathabak thorom kyada chenahanaba honariba thawngsing asi akanba moongda yaningdi haina ngasi jiribamgi ima kaithelda pangthukiba pawgi mifumda jiri lawi khongthang grupki advisor S Dhoni maiteina phongdokre pawgi mifum aduda jiribamgi AJMP WASED JIMW ALW WOKIKAL Mongbung apun bamaira paibi larimbi lekai nupi marup jiri lawing khongthang dup amasung jiri bamda leiriba tongan club amadi organization singi mihut kyana sau yatuna pendaba phongdokre S Dhoni makha taraduna hai matam sangna NIA na mongbungi khujasingbu kokotuna ot narapada khujasing khangba ngamnaraktre mongbung khulda leibida khujasingna sapagani khanraktre atu matanda mari lenabasingna miyeng changbiduna mongbungi khujasingbu kanbiu mari lenabasingna khul asibu ngakpi baga loinana lokhopan thokpa section thorang kya su lokhopiu hairikli mamangdasu CRPF Manipur Rifle Assam Rifle Manipur Police amadi commando sing thartuna mafum sida laiki matamda thengnakiba lal asi Kuki khulai paiba singa lengakani haibasi miyamna khangnaraba ngakani NIA na G5 na company amadi arambai tengkol na tawuni hayu haiduna mongbung khulgi khunjasingda nampuda insinduna lakibani khunjasingbu kokotuna NIA na ithoklaba wahewata adu nampuda hayu haiduna kihan khanglakiba thadok kya marak thokre makoina haibasing adu hongdu yadabadi mongbung khulgi khunjasing tungi punsida afaba oiroi makoina kari tawpa ngambage yengu haina phawba kihalaki makatana NIA na kaulabadi khul singi khunjasing khana matungda masigumba thawngsing asigi mayokta lep naba warep laure hairi makatarpada Kuki student organization na Suda Hills PWD office ta lasilebasi lepkatabani thado student organization general headquarter gi spokesperson Vicky Thadona
ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯁꯗꯔ ꯍꯤꯜꯁ PWD ꯑꯣꯐꯤꯁꯇ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯗꯔ ꯍꯤꯜꯁ KSO SH amadi atopa organization sina loan yadaba maongda occupy tawduna laisliba asi pungning nungnangne oi haina phongdokre thadau student organization na KSO SH ki thawong asi akan maongda yaninda phongdoi amasung athu matamda loan yadaba maongda Sadar Hills PWD office ta laisliba asi leptuna mahum asi thadokadabni haiki chero asina makha taduna KSO SH ki thawong asina PWD Sadar Hills division bu Imphal gi Khoyathong dagi function tawduna lairi masisu khudong chadabna maram oiraga Kangkupi district headquarters tagi kilometers amarom chathok laiba daily kungangda matam kharagi oiba camp office sengbatnaba thawang tawbusu tongan ba loop amadi miosinga sengbatpa yaru haina athingu pirakli karigumba PWD Sadar Hills division gi functioning asi daily kungangdagi tawba yaru haina makhatana athingba pige hairabadi Sadar Hills PWD office ta KSO SH amadi atopa loopsina loan yada maongda laisliba asi hana Kinaba Mari Lenaba Singa demand Taugadabani. Lengaki office amabu organization amana rogi wangmada option dun lasinba haibasi kainingai oibatanatana. Public administration da khudongcha da kaya mayok nahali masigi matangda Manipur gi governor na miyeng chambiu haikli. Amaromdana investment fraud ta ahal oirabi amagi lupa crore taret ka lakh marfuga nipan lobikre. Mumbai July 12. Mumbai da laiba chahi humfuga nithoi rom surabi nupi amada cyber criminal singna investment ka mari lenana retire chauna phangangani haiduna themlaga lupa crore taret ka lakh marfuga nipan rom invest tohalaga yamlaba senphum adu lobi kre haina agency gi pauna phongdogi cyber criminal sing aduna lepasi maming leraba financial services company amagi news sing saraduna nupi asida namthak toguna yamlaba senphum asi lokibani hokiba tha ani rom sida cyber criminal sing asina nupi asida ahanba oina WhatsApp ki khutangda masak khangdaba number amadagi message thakuna stock investment ki matangda wari saba hauki masing matungda nupi aduna stock investment da sell thadabana return chauna phanghangani haina thajalaba matung company asigi officer gi telephone number ni haiduna number aduda pau aholaga stock ta investment tawibani haiduna khuthang yarak thokna tongan ba bank account sinda lupa crore taret lakh marfuga nipan lising marfuga taret thanki masigi matungda nupi asina mahaki fundsing adu withdraw tawnaba onaruba matamda ehenba chada taragi amount deposit taw haitadagi chingaduna tilubada cyber criminal singi haibasi khangakibani hairi hauji khongpong sana lariba Jainagi Brahmapur dam hujiki koina nunangye oidi haina Hemanta Bhiswass na phongdokre Guwahati July 22 Brahmapur turagi upper stream da China na US dollar million Chamaga Butare Dasmik Nipan Thaduna Saba Hokraba Malemi Kwaiki Sauba Hydro Power Dam Asina Brahmapur gi downstream ka laiba miyangi kusida haujimak solakani haibagi nunangba laiji haina ngarang Assam Chief Minister Hemanta Bhiswass na phongdokre mang hai Brahmapur turalda cheri basing asi Tibet ka laiba un amadi glacier thaktuda tangjaba nate tural asi da cheri basing asi source amakutadagi lakpa nate Barak Delhi Bangladesh amadi India gi atopa mahumsingda Brahmapur turalda tangjaduna hingliba miyoisingi lifeline oriba ising asi Himalayan Singsang Parengda lairiba tongan ba mahumgi source tagi thadorokpani karigumba China na Brahmapur gi ingakhiba tarabadi isingi khongjel hantharpa yai amadi biodiversity da sohalakpa yai adubu Brahmapur gi isingi khongjel dadi China na thingba ngamgadabnati matung tarakpada thorpa yaba khudongchadabsing adudi center lengaka khutsamladuna yengsingani haiki amaromdana Bangladesh Air Force Training Fighter Jet Ukhaibada Sihiba Mi Masing Punga Karek Yaukhe Asokpa Punga Mangagi Bibam Luri Ngarang Numit Yungba Matung Bangladesh ki Air Force Training Fighter Jet Ama Dhaka Laiba Milestone School Amasung College Campus da Thomjin Kibada Sikiba Mioi Punga Karek Yaukhe Jet Kaiba Aduda Mioi Chamaga Humja Rom Asokapan Nankibada Mioi Punga Mangadi Bibam Luna Laiki Hari Bangladesh ki Chief Advisor Professor Muhammad Yunuski Special Advisory Saidur Raman na Paumi Sinda Pongo Kiba Warol Amada Sikiba Mioi Kungateret ki Manida Mioi Kungamanga di Ngang Singi Hairi Sikiba Ngang Ayamba Sahi Taragang Togi Makata Laiba Ngang Sing Oibuka Lenana Paksang Kuni Makadi Ogzi Kaubada Imung Manung Sinda Sinakre Hairi Air Force Jet Kai Kiba Aduka Mari Lenana National Institute of Burn and Plastic Surgery gi Director Dr. Muhammad Nasiruddin na Plane Kai Kraba Matunda Asok Apan Nangkraba Ayamba Mioi Sing Hospital Asida Pugalaki
ꯄꯨꯈꯠꯂꯛꯈꯤꯕ ꯃꯤꯑꯣꯏ 15ꯒꯤ ꯐꯤꯚꯝ ꯑꯔꯨꯕꯗ ꯂꯩꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄ ꯅꯪꯂꯕ ꯈꯔ ꯑꯃꯅ ꯙꯥꯀꯥ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯤꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯂꯥꯌꯦꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ICUꯗ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯃꯤꯑꯣꯏ 15 ꯑꯗꯨ ꯃꯩꯅ ꯆꯥꯛꯈꯤꯕꯅ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯥꯌꯦꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ꯫ ꯃꯩ ꯆꯥꯛꯄꯗꯒꯤ ꯍꯤꯡꯍꯧꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯒꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯈꯤꯕ ꯖꯦꯠ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅꯁꯨ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯀꯌꯥꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯣꯛꯇꯨꯅ ꯂꯩꯕ ꯀꯌꯥꯕꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯍꯜꯂꯛꯅꯕ ꯊꯧꯅꯤꯈ꯭ꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯇꯣꯞ ꯇ꯭ꯔꯦꯟꯗꯤꯡ ꯅ꯭ꯌꯨꯁꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤ꯫